Churachandpurda UKNA village ama Furaga Hatlamle UKNA Amasung KNOga Ungkhatnabagi Changsu Hengatlakli Kuki Josing Mapungoina dominate Tauraga Ladiba Churachandpur district Nansu group ama Wadiba United Kuki National Army UKNA Amasung Su group ama Wadiba KNOgi Marakta Ungkhatnabagi Changasi Leptana Hengatlakli Maraksida ngarang numidang waidam UKNA na Churachandpur district ki Henglep subdivision gi manungchan ba ti khonom 5 village ki chief mayumdagi faduna pukhraba matung tamthina phuraga hundoklambadagi laikanaba ngamdana laikhidre pawgi source amana haidibade UKNA na fubadagi laikhidraba village adugi mamingna mangjathang haukip chahi yangkhai apokpa jensai haukip kawe ngarang numidang waidam pung 3 minute 30 rom taba matamda UKNA gi khulai paiba kangbu amana mayumdagi wari sanasi haiduna faduna pukhraba matung tamthina phuraba matungda mahaki khulga lonana leiba khawpi jang haidiba mafam aduda hundoklambadagi asat awoksingna thengnabadagi Churachandpur district hospital da laikanaba pukhalakpada laikanaba ngamdana lambi da laikhidavane loinana asiba Hakchang adu hospital yauramdana aroiba mathau mangamgidamak mahaki khulda pukrai amaromda UKNA na khonom 5 village ki chief mangjathang haukip tamthina phuraga hundoklambagi thogdogadu Henglep Headquarters Area Chief Association na akanba maongda condemn tawkhrai haukiba chahi 2023 gi May 3 dagi thoglakhiba kanglup ki irang asina maram oiraga miyamna awa chaitheng kaya mayok na ringai chairak asida asigumba thawong ama chatharakpa asi khwaidagi hena laibak thiba mani haire panba yabade chahi asigi June thada UKNA na ambush tawduna ahal oiraba nupi ama yauna su group ama waidiba KNA gi luchingba yauna lup asigi kadar mari hatpagi thogdok laikhravane Maraksida KNOgi Assistant Information Secretary Galngam Kuki na thadorokiba chirol amada hairivana October 13 da UKNA gi maikaidagi KNOgi President amasung masigi constituent party singda chathagiba thawong adu KNO na hakchina lawe thawong asi lupasigi ikai khumnaba manganbani haina yamna hakchina lawe KNOgi President gi ikai khumnaba amasung authority asi matam chupada ikai khumnagadabane KNOgi mayokta chatharakpa thawong sing asi lupasigi collective integrity da singnabani haina lawe maramaduna UKNA na asigumba thawong asi matungda tawdanaba akanba warning tawre karigumba makha chatharaklabade akanba action lawgane KNOgi maikaidagi masigi constituent singi unity amasung discipline gi damakta chapsana leple loinana masigi fundamental principle singda kihan khanganbagi thawong sing chatharakpa sing kaidongai dasu compromise tawroi haide Manipurdagi lut Toukhiba Khulaising general election pangthongnabagi siam sariba Bihar Yourakle Haiba NIA na khangba Ngamkhre Manipurdagi lut Toukhiba Khulaising general election pangthoknabagi sem sariba Bihar Yourakle Haiba wafam National Investigation Agency NIA na khangba Ngamkhre haide hiramasigi matangda National Digital News Platform ama oiriba ETV Bharatna file tawrokiba report ama na haire NIA na kupna thijin humjin bagi thabak chathabada Manipur amasung Nagaland dagi Bihar tamna khulai kaya marum smuggling tawre haiba wafam khangba ngamle haire kumjali singani kunmari ge smuggling case amaga mari lainana accused oiba Bihar ge Baishali district laiba Sandeep Kumar Sinha alias Chotulala kauba miyoy amagi yumda handakte NIA na thiba humbagi thabak chathake maduda 9mm gi pistol ama 9mm gi live round maru taraga nipan pistol gi magazine ani double barrel taraga ni thoi borgan ama 12 bor gi live round maru kunthraga manga sel oina lupa lak mariga lising kun ma thoi amade atai machak mathum kaya amasu phagat pangam khi haire NIA na sathaba kumjali singani kun marigi arm smuggling case amagi thijin humjin bada Sandeep hairiba miyoy asi case asida mapungoina senariba Vikas Kumar ga yamna naknaba misak amani haibasu khangba ngamkhibaga loinana arm trafficking gi thabak thoramda achoba thodang lowi haiba wafam basisu thijin humjin badu dagi khangba ngamle haire Manipurdagi lut Toukhiba khulai kaya marum Bihar Yourakle haibagi oithokpa chauna leire haina security official amana phongdorokle Khutsemgi karmachari ani thabaktagi suspend tawkhre Council of Higher Secondary Education Manipurda Section Officer oina thawpuriba Rajkumar Naurem amade Assistant Section Officer oina thawpuriba M Bimolchan Singhana corruption tawbagi video clip ama social media da haukiba October 13 ta thagalakpagi matunginna hairiba miyoy ani asina corruption tawbagi khudam changdam phangbadagi thabaktagi suspend tawre haina Council of Higher Secondary Education gi Secretary KS Asni Kumar na thokpo official order amana khangalagle makhoi ani na suspend tawduna leiringai matamda headquarter thadokuna satpa yaroi haire June taraga nipan gi thogdoka mari leinana CRPF ki personnel taraga taret court karakna bakhangan khre kumjali singani amagi June taraga nipan da thokiba thogdoka mari leinana CRPF ki personnel November 15 da
कोर्ट कारकनबा चीफ जुडिशियल मैजिस्ट्रेट इम्फाल वेस्ट न खंगनख्रे NACNIM अमसुंग सेंट्रल गवर्नमेंट का खुयेक पिनखिबा सीज फायर एग्रीमेंट ngamkhai अथिंग बलैतना चनहलगने हाइना लाउथोरखिबगी मायोक्ता मियामना कुमजा 2002 जून 19 दा हौखिबा इहौदा सेक्यूरिटी फोर्स न नोंमै कापदा मियोई 19 सिखिबगी थौदोक मरी लैनना चथरकपा केस लोइसनबिनबा हाइजरकपदा कोर्टना याबा पिखिदबगा लोइनना केस असिगी मखादा हियरिंग चथनबा थौरांग लखलकपने चीफ जुडिशियल मैजिस्ट्रेट इम्फाल वेस्ट की कोर्ट चथरकपा केसता CBI की माइकैदा स्पेशल पब्लिक प्रोसिक्यूटर लेपखे विक्टिम सिंगी इमुंग मनुंगी माइकैदा एडवोकेट एन सुभाष एन एसोसिएट न लेपखे चीफ जुडिशियल मैजिस्ट्रेट इम्फाल वेस्ट सोरोखाइबम सदानंदन पीखिबा वायल अमगी मतुंगिन नुमितुदा CRPF की पर्सनल सिंगना मैजिस्ट्रेट की ऑर्डर मतुंगिन नोंमै कापखिबा नत्ते दिल्लीदा ngasi खुसेमगी नोंग चुहंदौरे दिवाली की मतुंग तारकपदा का हेना नुंसित मोसिलकपदगी दिल्लीदा क्लाउड सीडिंग तौदुना खुसेमगी नोंग चुहनबा थौरांग लौखटख्रे दिल्ली की तोंगान तोंगानबा मफमसिंगदा नुंसित मोटपगी सांग हंथनबगी पांदमदा ngasi खुसेमगी नोंग चुहनबा थौरांग लौखलकपने IIT कानपुर की रिपोर्ट अमगी मतुंगिन कानपुर वेदर की फिबम हेक फगलकपगा दिल्ली तमना एयरक्राफ्ट पाइसिंदुना क्लाउड सीडिंग तौरगा खुसेमगी नोंग चुहनबा थौरांग तौरे हौजिंगमकी ओइना कानपुर की विजिबिलिटी मीटर 2,000 ओइरे मीटर 5,000 हेक ओइरकपगा एयरक्राफ्ट पाइसिंदुना खुसेमगी नोंग चुहलगनी हाइना IIT कानपुर की रिपोर्ट अमदा फोंदोकले क्लाउड सीडिंग हाइरिबा खुसेमगी नोंग चुहनबा थौरांग असे हौजे नोंगथक्ता पाइरिबा लैचिलदा सिल्वर आयोडाइड सोडियम क्लोराइड नत्रगा पोटासियम आयोडाइड कापसिलगा खुसेमगी नोंग चुहनबगी थौरांगने तालिबान होली वार लाउथोखरे पाकिस्तान की मथक्ता होली वार लाउथोकले हाइना तेहरिक-ई-तालिबान पाकिस्तान TTP की लुसिंगबा नूरवाली नेहासुद न फोंदोखरे तालिबान की सुप्रीम कमांडर हिबातुल्लाह अफखुंदादाना पाकिस्तान की मफम पुमनमक मपुंग फाना खुदुम सन्नबा याथंग पीरे हाइनसु महांगना फोंदोखे अफगानिस्तान का लोनबा ngamkhai थोखिबा खुदथोकनबगी थौदोक अमदा पाकिस्तानी लानमी मंगा सिख्रबा मतुंगदा तालिबान की सुप्रीम कमांडर न पाकिस्तान की मायोक्ता लान लाउथोरखिबने पाकिस्तान सही कया चंगना सेंगबतखिबा तालिबान न हौजिक्ति मपुदो ओनसिलकपगी फिबमदा लैरे अफगान तालिबान फाइटर सिंगना ngamkhai वांगमदगी तोइना अटैक चथरकपगा लोइनना TTP की मिलिटेंट सिंगना पाकिस्तान मनुंगदा ऑपरेट तौदुना जनरल मुनीर की लानमी कया मथंग हाटपा हौरखरे हाइरे नोंगमदा खोंकाप 8,000 चटपना हक्चांग फहल्ले पुंसी सांगदोखल्ले नुमित खुदिंगी चांग नाइना खोंकाप 8,000 चटपना थमोइगी लैना डायबिटीज डिमेंशिया अमदि पुक्निंग वाखलगी ओइबा लैना ngaktokpaga loinana manung matam sadana siba yabagi risk hanthali haiba thijin humjinbadagi khangba ngamle The Lancet Public Health na phonglakpa study gi report na hai numit khudingi chang naina khongkap 8,000 chalavadi tongan ba punsi mahinga mari leina ba laina kaya marum ngaktokpa ngami haibagi khudam phangba ngamle Researchers sing na malem gi tongan ba mafam da sathagi ba study 58 ki report kupna naina ba matungda wafam asi phongdorak ba ne numit khudingi khongkap khara chathok chasin tawbana hakchang Fahalli aina pumna magna khangnar ba wafam ne adubu chang naina numit khudingi khongkap 8,000 chalavadi amuka hena kana ba phangan baga loinana manung matam sadana siba yabagi risk hanthahalle ayamba matamda famjinduna leibagi mahutta hakchang leng otpaga loinana numit khudingi chang naina khongkap khara chalavadi hakchang gi arumba masung noibagi chang hantharae heart ki fibam phagalakpaga loinana saru amasung muscle gi mapangal kangkhalae masida sunatana pungning wakhal gi fibam phagalaktuna ningsingba ngambagi matik mayai hengalae amasung mapung phana tumba yahalle khwaidagi maruoiba wafam de immune system gi mapangal kangkhalakpa maramna tongan balaina kaya marum ngaktokpa ngami haire researchers singna miyoi lising kunlom kanglup ani thokna khaidok Kanglup amabu numit khudingi chang naina khongkap 8,000 chalalamme atopa kanglup aduna sumnagi khongkap 2,000 chalalamme changdam naduna yengbada numit khudingi khongkap 8,000 chatpa miyoi sing adu manung matam sadana siba yabagi risk chada 98 hantharakpa thengnakhe thamoi gi laina oirakpa yabagi risk su chada 15 hantharakhe thamoi gi laina na maram oiraga manung matam sadana siba yabagi risk chada 98 cancer na maram oiraga siba yabagi risk chada 39 amasung Dementia gi risk chada 39 hantharakpa thengnakhe punsi mahinga mari leina balaina singi matangda report asina hai kanagumba miyoi amana numit khudingi chang naina khongkap 8,000 chalavadi hairiba miyoi adu type 2 diabetes narakpa yabagi risk chada 13 hantharae sahi yamsilakpagi matungin na tusinba yabagi risk su chada 19 hantharae haire